Campaign to move freely in Manipur haiba team da social activist Malem Thongamna initiative lauduna changsilakliba mass signature campaign ngasi Imphal West ki oinasu Awang Sekmai da houdokkhre lobu makutta paisenduna micham miyam da tatana aki akhang piba amasung buffer zone gi mingda akhanaba maitai singi video record tawduna hatpa amade state asigi manung fawbada chatliba national highway singda akhaknana maitai sing chatpada Thingba loinana idea of Manipur gi wakhalonda yumfam oiraga lakliba cycling for Manipur peace ki khongchatta ikai khumnaba utkidaba kuki gi community da best oba kotu yauna tongan ba organization kayagi makoina hauzik chathariba lona yadaba activity sing pumnama court ki maikaidagi khudaktagi athingba thamhananaba amade khudaktagi state asigi national highway singda maitai chatpada ayat apan thoktanaba matik chaba public free movement lehanabagi wakhalonda changsilakliba mass signature campaign miyamdagi khudjek lawbagi khongjang ngasi Imphal West ki oinasu Awang Sekmai da leiba advanced women society gi sanglenda houdokkhibani